Manipur Top Trending News na tunga-tungan ba reliable source hindi kilaw katsaraga mata-matang giyoy ba maru ay ba ipaw patul kansari. Rimsta tabupi misi asulom dana utak taka halaga angang pokre aiba content asi jitian namai rakon ma ibirakani hantang marak asi nungai ba pau khara taba fangi pau nungai taba hairaga atai maramdi nate misi bagi pau ni kahogdana horpa nongna ising ichau totuna singa loinana tenthaki bidagi Hawai mangkiba aduga maram isa chadana hospital da laingba mi siba ani asi haujimak pongpong sariba wafni we are born to die aikoina malimda pokliba asi sinabagi damaktani aduga amuksu hairi man is mortal human being punamak omar oide maki matam adu laklaba matamda taibang pan asi thadukuna chakhi aduga aikoi miwebena khwaidigi hena kagonbasi siba haibasini adunani inkhalakliba nahasingna gari yangna paiduna thogatlaga accident thokuna sinari basi siba haiba wahi asi hathokpadagini aina tawriba gari gi speed asi yangmale thomjiluba lokhada kontharuba brake fail oina natraga control ngamdragadi accident soidina thokpa yai siba yai ama haibasi kathokpadagini masina khudam amagi wani atai kya amasu laikre karigumbada adumna thawriba gari adu accident thokhandana aso engam yahandana ba pambai ama hairgadi gari thobu matamda adumgi nupi icha natraga issue adu thawriba gari dugi mangda famdi haina khanbiyu adu oiba targadi gari kana sukthau hek thawroi masisu gari accident thoktana ba pambai oigani haina khali adubu kanana khangani aina yet oi mang tung yenglaga yam chaksina gari tamna thawraga su mathong maram khangdaba angau apaiba gari paikai tharukpa amana thomjilam lagadi chaksina thawjariba ehaksu loirene ha masisu thoktabdi nate oina chikadore haiduna tungthorpada karna thombugumbani gari kana thawada accident thorpadagi inkhalakliba nahasing sikiba yamna yaukre madu yamna nungaitaba thawdongi 12 first division da pass tawbadagi hana haina kibagi matung inna mathanta pokchaba maikhet maru ama khaktagumba het khrabadi loikraba nungsijarba machanupagi bullet infill ama laibire uide number thadingida paidin thawubada kadaidno thomjilakpadagi numit hagum yengjariba machana sikibagi pawsu taki lupa lak piba bullet motor cycle du pu leiraga thadokkibaga manaki masini misi chadana siba unnatural death ki paw nungaiba nati sibu siu hairagadi kumja 2002 da Finland da thamoi sukningai oiba accident da nupa machimanau ani siki makoi anigi misi du ahan bada mayamba aduna bike ama thawraga lakpada sarak ama lanthokpada truck amana thomduna siki ani subadana manon rupa adusu mayambagi sifam adugi kilometer makai khaktamak latholaga chap manana sarak adu lanthokpada atopa truck amana amuk taklaga siki adugumba amuk miwebagi mapokna sibu siganu hairagadi fanakuina suksi siu ya bazat nateko chahi chamaga ama suraba Asuncion Gutimes kopa Nicaragua gi Managua da laibi nupi ama sire haiduna ku manungda haptun thamkhraba matung imung manungna kappa yaba kapnara matungda kari achapot hitta chage haiduna ku manungdagi hawgalalaga larpada miyamdu khangprek khangbagi wani khwaidagi angpa amana nupi ama mamangi asumna sire haiduna kuda anirak hapkrabani handaki asina ahum suba oiramki atopa amana amuk Nicholas Pagani kaubanupa ama mahaki mapunsida extend kyara khanna thoki mahangna chahi manga surpada fit yakai ga manga wangbo famdagi makhada tarki chahi tarang che subada mathol kun wangba New York Lifty Bank building mathaktagi amuka tarkre ahum subadana yangna telakpa train amana amuk homadagi malangda fit chahum lamna paitoki suksi hek siu yadabagi wani jani tawnaribasi adubu misi sadana sibadi kanasu pamnate article asi iba horpada misi minagi paw tarpada hospital da sikibagi matang toimelakpada nungaijade haijakibadu rims ta chabupi sikibagi matang duni lying from aims ki type ta lanfel gi rims pagalakle haina kibadu hojiki siba toimelaktuna nihatum oirabra haikpasu yaure aikoi pokpadadi maibina pokpani khoidau kaklaba blade kati amagi mamalga maibigi mamal khaktagini ningtam lagadaba hojikti chakolaba kuchuklai marang kai rabasu gainigi director singsi ubada kiraga chenare hairi adubu miramdadi angang pokpasi jajat taroknarkri kumja 2000 da afrika gi mozambique haiba lam aduda ichau thorpadagi mahim marong kyamrup ama ising manungda laikibadagi sofia pedro kobi nupi amadi u mathakta kakhatlaga masa wai sangdabadagi awa maisak khangjaki wangkraba
ugi masa matakta Rosita haina mintholaba angang ama kong launa koki tas kamdawi pung amagi manungda South Africa gi military helicopter pasilaktuna mamaga machaga rescue togi hari amaromdana mapalamdadi ising manungda angang kopagi chanabi asisu lairi masina kamdauba video si pagdamada soiki langkiba yawasu ngakpigani channel si bunuk sibiduna share amadi subscribe tawbibidamo haningai tan thagakpa khongdoksari amadi makhatana miyamgi seba tawba ngamba ojage